Naga Bangi Mayokta counter indefinite ban taugadori Foothills Naga Coordination Committee FNCC na July 15 kaukiba matang kaktaba banna kuki sing satok sin tawbada khudong sadaba mayok na halibase pungkun marigi manungda kokhanaba thorang lokhatrabade kuki sing na namna khundaba mafam punamakta counter indefinite ban kauragani haina kuki masa ani na kangpokpi gi DC da iba serol pisinduna wakat khrei lalboy kipgen amasung hauniau dongel kawwa kuki ani na khuyek piduna kangpokpi district ki DC da pisin ki ba serol adu da hai kangpokpi amasung Sursanpur district ki miyoi sing na district ani gi marakta toina satok kasin tawduna lakhe adubo July 15 dagi FNCC na kaukiba matam kaktaba pan namaram oiraga miyam gi satok kasin da chaunu khudong sadaba mayong na halle hiramasi matang dalengak ki mari lenabu authority singna akhanaba miyang changbiduna miyam gi khudong sadaba singko khanaba thorang lokhatpiyo pungkun mari gi manungda akhanaba thorang lokhatuna mahausa gi matawgum district ani gi marakta miyambu athingba leitana satok kasin tawba yahandrabadi Manipur gi kuki singna namna khundariba mafam pungnamakta counter indefinite ban kaunaba sem sare haidi marak sida kuki singna khundaba mafam singda FNC down haina lauduna rally satkhre kuki mangage asiba Hakchang phangba ngamkhidre haidi None district ki Nongba police station dagi khama kairom da kilometer yang khairom chatlaga leiba Dafaijang khulda thasi kunmathoi amasung kunithoi ki lonaba ahing pung anirom tarakpada UKN gi kadar masal nomai kap nakhibane hari pamafam aduda police ki kangbu amana changsinduna yenglobada asiba Hakchang amata phangba ngamkhidre Nongba police station gi osina luchingba team ama mafam aduda changsinduna thiba humba gi thabak chathabada kuki masa manga sire haibaduga mari lenaba Hakchang ama phawba phangba ngamkhide thodok thokliba mafam aduda taramba isingsu isingna loina samthoklamle haina thajaba yaba mafamdagi phangba paw amana hairi Kachin Independent Army na Myanmar gi Lungdon village dagi Naga Army gi miyoi tarak taruk khulai ka konana Phagre thasi gi tara nipan da Myanmar military junta gi mathakta lal horiba Kachin Independent Army na Myanmar gi Danai Turel gi nongsup thangba sarukta leiriba Talu amasung Lungdon village maya da leiba Naga gi pari puri gi lam ama oidiba Sanara Gate ke NSCN ke YA gi Naga Army gi miyoi tara taruk khulai ka konana Phagre thawong asi Kachin Independent Army na Naga miyang gi mathakta anauba lal ama lauthok libra haina hangladuna phajin keba miyo singado condition amata yauduna athubada thadorakadabani haina Naga Students Organization na thadorokpa serol amana hairi zeros na makata na hairibana Kachin Independent Army na chathakiba thawong adu Naga singi patient amasung restraint adu test tawribra Kachin Independent Army na Naga singi mathakta khana bahawbugi thawong ase akana mongda condemn tawi phajin kiba Naga Army singadu makhoidagi phakiba khulai singadu ga konana athuba matamda condition amata yauduna thadorok kadabani karigumba phajin kiba Naga Army sing adugi mathakta khudung thiba thokpa natraga thengthaba tawrabadi hak thengnana ungkhanna basi hena chawthokna ba honaba thong amani haina lawgani Kachin Independent Army na makha tana Naga singda asawba pokhannabagi thong sathariba sina Naga sing amasung Kachin singgi marakta santi amasung pamdaba thodok sing tholakpa tarabadi madugi daita punama Kachin singna pugadabani Naga singgi dignity freedom amasung sovereignty da singnaba pirakpa sing kaidonglongda khangduna leiroi Kachin singna makhoina chathakiba aranba thawong sing adu chumthokani haibagi thajabadu lei aikhoigi miyoi singda I nai taba amasung namthak tawbagi thawong sing asina kaidongoi su santi purakpa ngamloi haina su phongdoraklei pawsina makha tana hairibana Myanmar da military coup chathakraba matung Naga civilian sing maroina mahairoi government worker employment amade health care gi sathok sasin tawriba singda khudong sadaba kaya mayoknari Myanmar da Kachin Independent Army amasung Naga singgi marakta thohaningdaba thodok kaya thokliba siga mari lenana mamang sahida lahedagi delegation ama takhet Naga village da satuna Kachin Independent Army gi makok thongba official singa unaduna waroisin ama porakna honaki adubu lal hawlub asigi maikaidagi madugi ayaba du pirakhide July 19 gi thodo adusu breaking point ama oina lairiba Sanara da Naga Army gi mathakta ambush tawduna makhoi singa du phakibane hairi July 19 phawmada lambi gi compensation pithoktrabadi Rengpang gi 130 to 33 kb substation thingzilagani hairi haukiba sahi 2010 da MSPCL na Rengpang amasung Mongjong khunau da DC transmission line punaba tower taramanga sakibagi lamgi bifam thokpa compensation pithoktana hojik phawba leiribasi athuba matamda pithokpiyo haina JSC against of non payment of compensation for 15 numbers tower at Rengpang and Kamjong khunau gi wangangloi asinpo gangmaina ngasi press
क्लबता पांथोकिबा पाउगी मिफम अमदा फोंदोखरे महाना मखा ताना हाइकिबदा नोने डिस्ट्रिक्ट की मनुंग चनबा रेंगपांग अमसुंग मोंगजोंग खुनौदा चामगा कुंथ्रानिथोय केबी स्टेशन की डीसी ट्रांसमिशन लाइन पुनबा टावर तरामंगा सानबा मतम अदुदा लोकल एमएलए सु ओइरिबा मणिपुर गवर्नमेंट की डिप्यूटी सीएम ओइरंबा गाइखांगम अमसुंग एमएसपीसीएल के ऑफिशियल सिंगल लोइनाना इचम चंबा मोंग अमदा हाइरिबा टावर सिंग असि साबा हेक लोइबगा बिफम थोकपा कंपेंसेशन पिथोकनि हाना थाजबा पीकी लोइनाना टावर सिंग अदु 2011 दा साबा लोइरिदुना कमीशन सु हौख्रे लाइबक थीबदि असि फावपा हाइरिबा कंपेंसेशन असि पिथोक्तना लैदि हाइरिबा टावर असिना लौ उरंबा मफम कया लौ उबा याद्रे फार्म तौरंबा मफम कया फार्म तौबा याद्रे युम कैसु साबा याद्रे अमरोंदा पावर ग्रिड ना 2023 दा तमेंगलोंग तमना लाइन तेंखिगदबा 132/33 केबी टावर तरुक सेमखी टावर तरुक अदुगिदि क्रोर अनि हेना कंपेंसेशन पिथोक्रे एमएसपीसीएल के ऑफिसर सिंगना मतम अदुगी डिप्यूटी सीएम याउना यानाकिबा वाफम सिंग ngaktabasु pende masigi matangda mari lenaba official singda memorandum amasu mamang thada pikre dubu ngasi phawbu pakhum phangdre karigumba thasigi kungani phawbugi manungda government pifam thokpa compensation gi sanpham sing pithoktaba tarabadi rank pangda leiba 132/33 kb sub station asi GSC nu thingjilaga ni haidi Chief Secretary Churchanpur Chatkhre Manipur के अनौब Chief Secretary ओइना थौपुबा हौख्रबा पुनीत कुमार गोयलना ngasi Churchanpur satuna mafam adugi oiriba phibam sing hakthengna yengsinkhre Chief Secretary के खोंगसर असigi manungda Churchanpur da leiriba tuibong mini secretary ta thungbaga loinana mafam adugi yamnaba miyamna haraute yamna okay loinana Manu Am Singh Jau IAS na Jau ginat ki sanabi ama oiriba puanai sal khudol tauke Chief Secretary के Churchanpur खोंगसर asi Prime Minister Narendra Modi Manipur लापगा मरी लेना सेम साबगा मरी लेना ओइबा याय हाइरि सोशल मीडिया दा इरमदम की नाट कल्चर मांगथोंना बहनरिबा सिंगनि येंग संगलगनि हाइरि लमदम असिगी अथौबी कयाना इरमदम असिगी फजखरबा नाट की फिजुल कया से योखनबा होनरबसु मखोय खरना अरानबा माइकैदा पुखनबा होनरिबसि वखल तामिनबा मथौ तारे मालेमदा ख्वाइदगी नुपी सिंग इकाय खोनबा लेबा अमा हाइबा तारबदि इरमदम मणिपुरनि लमदम असिगी नुपी सिंगना लौकिबा थौदांग कयादा अतोपा लेबाक सिंगना किनरिबनि मसिगा लोइनाना लमदम असिदा थोखिबा चाक तांगबगी थौदोक्ता नुपी सिंगना लौकिबा थौदांग कया अदुबु ngasi miyamna ningsingnaribani asigumba kayabu tungoinaramlaga nupi kharana achumba satpa thamo shengba iramdamgi nat culture ngakna chatlibi kayabu mangthokna bohonariba se khudakta lepkadabani lop asina mamangdagi hanjin haibusida tadrabadi makhogi mathakta wakhalon manaba singna punsinduna miyeng changlagani haina kangleipak minority welfare organization manipur na thadrokpa zerol amana hairi zerol sina makata na hairibana apunbagi saktam kaibi yaroi tungi mirol kansi haiba pandamda lairiba luk asigi माइकैदगी थमजनिंगबदी लमदम असगी नुपी खरना फिजत फिगाई सेटपा माफी कोमहलगा नुपासिंग लांग थाकपा अदुगा नुपी नुपागी क्राइम अमा थोहलकपा मतमदा नुपासिंग खक्तमक सेराक पीबा युम मै थाबा लेकाई खुलदगी तांथोकपगी सनबी अमा ओइरकली हौखिबा सही खरगी ममांगदा मणिपुरगी नुपीसिंगी फिजेता अहोंबा कया लाकली अदुकी मतिक ममा लैना इकाई खुमनबा ngakna section thamliba nupigi hakchang ge kayat maset utuna social media du toina ulakpa maduna maram oiraga wakhal phatha hudabadagi crime kaya thorakle afaba nupi sing masing yamna puthokpa ngamna balup asina sahi khudingi linthoingambi kanglai sanura award piduna laklabasu masigi ona taina bada nupi kharana social media da video upload tawduna viral sarhana bo honari basi laibak thibane fijet figai setuna viral sana bo honabagi mohutta afaba mama afaba ise isal oiduna viral sana bo honabiu laibaki luraba tanja asida athauba sing soingam bo thauni bagi mohutta real video namduna laithokpa si athauba sing bo usitribara haina hangningi hairaduna afaba maikai da viral sana bo honaduna idam damasi saukhana bo honasi aike client की voter ID सारबुगी उकिल फारे हाइदी एक्सीडेंट का मरी लेनब केस अमगी अरान मोंगदा इंश्योरेंस क्लेम तौबद सेनबा क्लाइंट खरगी voter ID कार्ड साबग मरी लेना एडवोकेट अमा पुलिस न फारगा नुमित मरीनी पुलिस कस्टडी रिमांड लौख्रे फारब एक्यूज्ड ममेंग वहीदुर रहमान सही यांखै माथोय लेफमना लिलोंग अवांग लेकाइदगिनी महाना एडवोकेट ओइबगी खुदोंग साब लौदना मियामदा नमथाक तौरगा सथकिब थबक अदुगिदमक चीफ जुडिशियल मजिस्ट्रेट इम्फाल वेस्टना ngasiदगी हौदुना थासगी कुनगा तरुक फावब पुलिस कस्टडी रिमांड पीख्रे नाकलमरमदा एक्सीडेंट की केस अदुग मरी लेना फाकिब एक्यूज अहुम अमना ngasi कोर्ट असिना बेल पीख्रे बेल पीख्रब एक्यूजिंग अदुदि वहेंगबम प्रेमजित MD Rafisuddin Saha amasung RK Ratan Singh ne पुलिस की माइकैदगी मखोइबु मखा ताना नुमित 35 ने जुडिशियल कस्टडी रिमांड पीबीना बाहाजिरखिबने अदुबु कोर्ट असिना मखोइ अहुम बेल पीबदा अयाबा पीखे केस असिग मरी लेना फाबा मिय अहुम अमना जुडिशियल कस्टडी पीख्रे हाइरे